pagi Yamba empty Shamir Khan etara Khulaiboy uduna satlaga pagi magi maya sinnabagi damakta hap nangai ki damakta hai tare ko horen anova sakta mamsu uragani YouTube amadi Facebook ta mayam ngai duna leibiyo koina hojik leijariba mafam je Ahanba Khulaiboy gi yumdani mase hojik koina magi maya se Happa chatlani koi hojik chatkadruba mafam jina Rims Road ta leiba Crown Dental Care haiba mafam sidane moina koida direct contact tawbirakpane koigi Khulaiboy gi yasi happy ge haina takpire Rims Road ki hojiki Crown Dental Clinic sina koi hainingai leitana su thagat phongjok tari Crown Dental Clinic ko Khulaiboy ki YouTube channel amadi aiba Facebook page ani sina koina hojik leijariba mafam je Ahanba Khulaiboy gi yumdani koi hojik Ahanba Khulai gi ya Happa haidi Crown Dental Rims Road ta leiba Crown Dental Clinic na koi Ahanba gi ya happy gi haina koi da takpire koi Ahanba kai thobi si matangda ya Happa kare chakani habista ai yamna haraujai amati medu angai leitana thagachari rim okay rim lota rim okay rims lota rim rot leiba kau den bu angai leitana thagachari akhoi inaw ani sibu inaw anina purakpasi aina thagachari inaw anina purakpasi ai thagachari Crown Dental haribo mafam masida koi jau sanjare hojik Khulai gi maya hamnanga koi ready de leijari mayam ngai minna rasi thare wa aisi hai clinic manung ka sange magi maya hamnanga gi damakta
누나한테 오늘 거기 예. 같이 예. 마카테. 다가보는 것 때문에 다가짜리 아직 양문화절에 마하이는 야무나. 야자 hayeng hapani ko Ừ. yaja hayeng hapage aduga ngasigidi nap lawre ko hayeng pung ani da law aduga ya ba hapasi ko dai ko Ừ.